Online Manipur gi numidangi pau miyeng tabiriba pumnamapu thoilai shamna khurumjari ahanba pau Manipur update tagi lakhotjarake Rongmei Naga sing Kuki Singna Rongmei amadi Kangpokpi changbada text lawba hokre tarakpa update asidi pauning khol dagi lakhotjarake lengangna thubada Lan Leitaba Kangleipak ama ohenaba hotnasi Iramdam Kangleipak Manipur asida hokiba megi ahumdagi khanghaudana Kuki militant singna makhoi gi tonganba sasan ama pigadabani haiduna chamjaraba maitegi yum kaya mai thaduna amadi nongmai kapsinuna lan ama chatharakli balan asigi horakpam si maru oina Chuchampurdagini Chuchampurgi mitai taba khulda lariba mitei yum makai Kuki militant singna mai thaduna lampak amagi mawongda laikre mitai kaya changja phumlauduna relief camp singda lainari Kuki militant sing asi India lenga amadi Manipur lenga makhoi ahum agreement inaduna su chatnariba lalolup amani makoina sugi chatna kanglon loina thugairaga micham miyamda onsinduna otpa naiba torokpa asida India lenga amadi Manipur lenga na micham miyangi punsi kanba ngamdre haina lawba yai hojik micham miyangi punsi kari oiri haibasi lenga pariba singna khangna khangsinnadana laithokpagi mawong amada chathari Manipur lenga asida Kuki gi MLA tara yauraga ruling da leribasi MLA Nifuga mangani MLA manga amana opposition Congress kini Kuki gi MLA taradi Kuki militant singna taliba dabi asida saugatkrabani adubu makhoi gi mathakta lenga asina karisu tawdri hojik leibaki oirakliba fibam asida MLA yangkhaina assembly kauraga assembly da warep ama lauraga warep adu India lengakta thagadabani India lengakta Manipur da oiriba fibam amadi Kuki militant singna makhoina sugi ground da rule thugaiduna tonganba administration ama tanduna micham hatpa asi marik chumna khanganba ama mathau tai Kuki militant singna chatharakliba hingsagi thabak asida maitai singdi makhoidagi ngakthoknaba hotnabadani adumapu hojik phawbada misi mina kaya nakal anida thokli masi lengangna tumina laithokpa chumde athubada lan asi tawhandana nakal anigi micham miyangi hanagum hamahusagi punsida hanjinduna tangdu laitaba punsi ama ohennaba hotnasi makha tarakpa update ta Manipur gi chief minister Sinduu haribadugi wahanthok miyamna munna nainabiyu Debabarta Manipur da chahi ama hena Kuki narco terrorist singna chatharakliba lan loisinba ngamdaba BJP gi chief minister N Biren sindoklaga ruling gi MLA ama mahut sinduna lengak makha chathau haina parliament gi session da outer gi MP Alfred K Atharna phongdokkiba wafam adu munna khantabagi mahutta miyoi section kharana mahaki mathakta sirakliba maral asi nokningi haina MPCC gi working president KH Debabartana phongdokre Congress Bhavan da pangthokkiba paugi mifam amada mahakna makha tarduna hai Masing yamlaba parliament ki MP marakta Manipur dagi MP ani assembly da MLA mangana Manipur da hojik thokliba tangdu laita draba fibam lanjanariba singi chaitheng kaya marik chumna phongdoktuna miyamgi awaba loisinaba wafam kaya phongdokliba wafam asi taramna ofam thokpani parliament da Dr Bimol Akoijam amadi Alfred Kangamna phongdokkiba wafam adu Laiba asigi atai state ki miyamna thagatnaraga Manipur gi section kharana lana handoktuna protest tawriba asi karigino Budget session aduda Alfred na Union Finance Minister Nirmala Sitaramana chahi ama makhai henna irang mayoknariba ising ichawgi awaba mayoknabada natana tonganba khudongthiba kaya mayoknariba asi Manipur miyamgi issue amatta budget ta yawkhidaba May ahumgi irangi mamangda MP kaya chayol khudingi Manipur da laklamba adu amata lakhidaba opposition leader Rahul Gandhi na Manipur da ahumlak laktuna irang asida haktheng nariba miyoising unabaga loinana Manipur gi governor ga unaduna crisis asida neutral oriba naga fruit da irang asigi waroisin puraknaba sinau haina phongdoklangkiba wafamsing prime minister amadi parliament ki MP singi pukning chingsinduna wa ngangkhibani loinana irang asigi haurakpham oriba Kuki narco terrorist singna pamdraba Manipur gi chief minister asigi mahutta ruling da yauriba MLA amana mahut sindoklagadi solution puthokpa yagadra haina thamkiba wafam adugi mayokta miyoi section kharana lana handokliba si munna khanthabiyu haina mahakna phongdokhi khatarak update ta puba thangba ngamloidaba selgi demand gi mayokta waithokda wakat mifam chathakre miyamda puba thangba ngamloidaba selgi demand tawbagi mayokta waithau apunba maira paibi luf amasung waithau educated youth association Weya Club Waithauna sinduna wakat mifam ama ngasi chathakre waithauda chathakhiba wakat mifam aduda saruk yakhiba waithau apunba maira paibi lufki secretary Mutum Bijayana hai lamdam asida thokliba irang asina maram oiraga selthum tanbada achoba khudong chadaba kaya mayoknaduna leiribani waithaugi laikai manga asida lenga ki thabak tawba mi yamna leite laikai sing asigi miyoi ayambana su nomlaga lalol itek tawraga amadi Thambal thamchet hektuna imung punaba hotnabani madusu irang asina maram oiraga pumnamak lepkhrabani
ꯑꯁꯤ ꯌꯧꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯁꯤꯜꯂꯛꯄꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯀꯌꯥ ꯑꯣꯏꯔꯛꯂꯦ꯫ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯂꯩꯀꯥꯏ 5 ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯏꯊꯧꯒꯤ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯀꯦ.ꯋꯥꯏ.ꯀꯦ.ꯑꯦꯜ 2 ꯐꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯔꯣꯡꯊꯦꯜ ꯄꯤꯇ꯭ꯔꯥꯂꯣꯛ ꯃꯆꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯊꯤꯕ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟ ꯌꯥꯎꯕ 9mm ꯁꯕ-ꯃꯦꯆꯤꯟ ꯒꯟ 2, 9mm ꯄꯤꯁꯇꯣꯜ 2, .32ꯒꯤ ꯄꯤꯁꯇꯣꯜ 1, ꯀꯟꯇ꯭ꯔꯤ ꯃꯦꯗ 303ꯒꯤ ꯔꯥꯏꯐꯜ 2, 12-ꯕꯣꯔ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ 1, ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ 36 ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 6, MCAT 382 ꯒ꯭ꯔꯦꯅꯦꯗ 3, ꯇꯤꯌꯔ ꯁ꯭ꯃꯣꯛ ꯁꯦꯜ 6, ꯂꯥꯏꯐ ꯑꯦꯝꯃꯨꯅꯤꯁꯟ ꯔꯥꯎꯟꯗ 123, ꯇ꯭ꯌꯨꯕ ꯂꯣꯟꯆꯔ 1, ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ 36 ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗꯀꯤ ꯗꯤꯇꯣꯅꯦꯇꯔ 2, ꯃꯥꯔꯛ 382 ꯒ꯭ꯔꯦꯅꯦꯗ ꯗꯤꯇꯣꯅꯦꯇꯔ 2 ꯑꯃꯗꯤ ꯕꯥꯎꯐꯦꯡ ꯍꯦꯟꯗꯁꯦꯠ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯕꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣ ꯀꯩꯔꯛ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯅꯦꯆꯔ ꯀ꯭ꯌꯨꯔ ꯃꯅꯥꯛꯇꯒꯤ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯀꯦ.ꯋꯥꯏ.ꯀꯦ.ꯑꯦꯜꯒꯤ ꯀꯦꯗꯔ 2 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯍꯤꯌꯥꯡꯂꯝ ꯍꯤꯔꯥꯟꯃꯩꯗꯒꯤ ꯑꯦꯂꯥꯡꯕꯝ ꯔꯥꯖꯦꯟ 48, ꯑꯄꯣꯛꯄ ꯇꯣꯝꯕ ꯑꯃꯁꯨꯡ ꯇꯥꯡꯖꯦꯡ ꯑꯍꯨꯜꯂꯨꯞ ꯆꯤꯡꯌꯥꯗꯒꯤ ꯅꯤꯡꯊꯧꯖꯝ ꯏꯕꯣꯝꯆꯥ 52, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯖꯝ ꯀꯣꯃꯣꯜ ꯀꯧꯏ꯫ ꯃꯈꯣꯏ 2 ꯀꯛꯆꯤꯡ, ꯍꯤꯌꯥꯡꯂꯝ ꯑꯃꯗꯤ ꯁꯦꯛꯃꯥꯏꯖꯤꯡ ꯑꯦꯔꯤꯌꯥꯗꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯔꯛꯄ ꯑꯞꯗꯦꯠ ꯑꯁꯤꯗꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯣꯐ ꯀꯪꯂꯥꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃꯗꯤ ꯄꯥꯏꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯄꯨ ꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯂꯧꯕꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕꯗ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯑꯃꯗꯤ ꯂꯥꯟꯒꯤ ꯃꯩꯆꯥꯛ ꯃꯥꯌꯣꯛꯅꯕꯗꯒꯤ ꯃꯇꯦꯡ ꯅꯤꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯅꯤ ꯈꯟꯕꯗꯒꯤ ꯁꯦꯜ ꯂꯩꯕ ꯂꯩꯇꯕꯒꯤ ꯋꯥꯐꯝ ꯇꯨꯡꯑꯣꯏꯅꯔꯒ ꯊꯤ ꯍꯨꯝꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯅꯔꯤ꯫ ꯑꯗꯨꯕꯨ ꯁꯦꯜꯒꯤ ꯅꯠꯇ꯭ꯔꯒ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯨ ꯅꯣꯝꯂꯒ ꯍꯤꯡꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯂꯦꯞꯄꯤꯔꯣ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯂꯥꯟ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤ ꯃꯤꯌꯥꯝꯗꯒꯤ ꯇꯦꯡꯕꯥꯡ ꯂꯧꯕ ꯀꯥꯏꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯦꯡ ꯂꯧꯕꯒꯤ ꯃꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯅꯝꯐꯨ ꯍꯥꯐꯨꯒꯤ ꯃꯆꯠ ꯑꯣꯏ꯫ ꯗꯣꯅꯦꯁꯟ ꯑꯃꯗꯤ ꯗꯤꯃꯥꯟ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯆꯥꯎꯅ ꯈꯦꯟꯅꯕ ꯑꯃꯗꯤ ꯃꯥꯟꯅꯗꯕ ꯂꯩ꯫ ꯗꯣꯅꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯑꯉꯝꯕ ꯄꯤꯕꯅꯤ ꯑꯗꯨꯒ ꯗꯤꯃꯥꯟ ꯍꯥꯏꯕꯁꯤꯗꯤ ꯉꯝꯈꯩ ꯂꯩꯇꯦ꯫ ꯗꯤꯃꯥꯟ ꯍꯥꯏꯕꯁꯤ ꯐꯣꯔꯁ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁꯔꯒꯤ ꯃꯆꯠ ꯌꯥꯎꯏ꯫ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯗꯤꯃꯥꯟ ꯑꯗꯨ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯐꯥꯕ ꯄꯨꯟꯕ, ꯑꯀꯤ ꯑꯈꯪ ꯄꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯐꯥꯎꯕ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕꯒꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯦꯔꯣꯔꯤꯖꯝꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯅꯤꯡꯇꯝ ꯏꯍꯧꯒꯤ ꯚꯥꯏꯂꯦꯟꯁ ꯃꯦꯊꯗꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯚꯥꯏꯂꯦꯟꯁ ꯑꯅꯤꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯏꯃꯥꯟ ꯃꯥꯟꯅꯕ ꯑꯣꯏ꯫ ꯔꯤꯚꯣꯂꯨꯁꯅꯔꯤ ꯚꯥꯏꯂꯦꯟꯁꯀ ꯇꯦꯔꯣꯔꯤꯖꯝ ꯚꯥꯏꯂꯦꯟꯁꯀ ꯑꯅꯤꯒꯤ ꯑꯦꯛꯁꯟꯒꯤ ꯊꯕꯛꯇ ꯑꯄꯥꯕ ꯀꯨꯔꯥꯡꯕꯥꯟ ꯑꯃꯅ ꯈꯥꯏ꯫ ꯔꯤꯚꯣꯂꯨꯁꯅꯔꯤꯁꯤꯡꯒꯤ ꯚꯥꯏꯂꯦꯟꯁ ꯑꯗꯨ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞꯇ ꯇꯦꯔꯣꯔꯤꯖꯝ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯡꯇꯝꯕ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯆꯠꯊꯔꯤꯕꯁꯤꯡꯕꯨ ꯂꯩꯉꯥꯛꯅ ꯂꯣꯟꯅ ꯌꯥꯗꯕ ꯂꯨꯞꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯐꯪꯅꯕꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯍꯟꯗꯕ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯄꯥꯝꯗꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕ ꯃꯥꯏꯀꯩꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯃꯈꯣꯏꯗꯒꯤ ꯃꯤꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯐꯤꯚꯝ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯔꯤꯚꯣꯂꯨꯁꯅꯔꯤꯁꯤꯡꯒꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯆꯩꯅꯥꯒꯤ ꯃꯥꯎ ꯁꯦꯇꯨꯡꯅ ꯃꯤꯌꯥꯝꯅ ꯏꯁꯤꯡꯅꯤ, ꯌꯥꯑꯣꯟꯂꯣꯏꯁꯤꯡꯅꯤ, ꯉꯥꯅꯤ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯅꯩꯅꯕꯒ ꯏꯔꯣꯏꯅꯅ ꯂꯨꯝꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯃꯥꯔꯛꯁꯤꯖꯝ ꯑꯃꯁꯨꯡ ꯂꯦꯅꯤꯅꯤꯖꯝꯅ ꯌꯥꯑꯣꯟꯒꯤ ꯃꯇꯥꯡꯗ ꯔꯤꯚꯣꯂꯨꯁꯅꯔꯤꯁꯤꯡꯗꯤ ꯃꯤꯌꯥꯝꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯗꯨꯅ ꯂꯝꯖꯤꯡꯕ ꯈꯛꯇꯅꯤ꯫ ꯌꯥꯑꯣꯟ ꯏꯍꯧꯒꯤ ꯃꯥꯏꯄꯥꯛꯄꯒꯤ ꯇꯥꯟꯖꯥꯗꯤ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯂꯧꯃꯤ ꯁꯤꯟꯃꯤ ꯃꯤꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯥꯔꯛꯄ ꯃꯇꯝꯗ ꯌꯥꯑꯣꯟ ꯏꯍꯧꯒꯤ ꯃꯥꯏꯄꯥꯛꯄꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨ ꯀꯥꯎꯊꯣꯛꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤꯅꯤ꯫
ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯡꯇꯝꯕ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡ ꯆꯦꯡꯒꯨꯝ ꯁꯧꯕꯒꯨꯝꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯣꯡꯊꯣꯔꯛꯈꯤꯕ ꯑꯃꯗꯤ ꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯆꯦꯠ ꯃꯀꯥꯏ ꯐ꯭ꯔꯦꯛꯁꯟ ꯇꯥꯟꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯂꯨꯞꯁꯤꯡꯗ ꯊꯥꯖꯕ ꯊꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯂꯩꯇꯕ ꯅꯠꯇꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯑꯃꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯧꯕ ꯑꯃꯗꯤ ꯁꯦꯟꯊꯧꯕꯣꯡꯒꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯕꯒꯤ ꯆꯥꯡ ꯈꯝ ꯊꯦꯡꯅ ꯋꯥꯡꯈꯠꯂꯛꯂꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯥꯑꯣꯟꯂꯣꯏꯁꯤꯡꯗꯤ ꯇꯣꯜꯂ ꯇꯥꯔꯕ ꯅꯩꯍꯠ ꯁꯨꯗꯠꯄꯤꯔꯕ ꯃꯅꯤꯡꯇꯝꯅ ꯍꯤꯡꯕ ꯉꯝꯖꯗ꯭ꯔꯕ ꯁꯨꯔꯤ ꯅꯣꯝꯂꯤꯕꯁꯤꯡꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅ ꯆꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝ